Prime Minister na Manipur Khongchatta National Sports University yauna tongan ba project taret ki urip yung tamlam kre project mari na sangaram kre. Laibag asigi scientists amasung researchers singi khwaidagi chawba mifam oiriba chama sutna manga suba Indian Science Congress ngasi Prime Minister Narendra Modi na Manipur University da haudokre. Prime Minister Modi gi Imphal Khongchatpu yaningdaba phongdoktuna korkomna kaukiba pung 13 banna miyamgi mahusagi punsida akaiba pikre. State asigi Parliamentary Secretary gi matangda Constitution ki makhapo na thabak paikhalakani haina Election Commission na MPCC gi minute singda thajabak pirakle hai. Amasung Gujarat ki Baroda da Manipur gi Mahairoi Singh makhata na awaba mayok na duna lairi haina Manipuri Students Union of Baroda na thamlakli. Mayam bukurum zari adom ning Bibus Impact News ni ay rina thingu zamna hauzi pungja si fau bagi maru eba pausing mayam da pizari. Ngasi Prime Minister Narendra Modi gi Manipur Khongchatta Manipur gi tongan ba project mari sangaram kre National Sports University amadi thangmai ban cheirau chingda ecotourism saba yauna tongan ba project tarek ki urip yung tamlam kre loinana Manipur gi nupi sing na lauriba thaudang sing asina India pumbada lairiba nupi singbu pukning thaugat halle haina state asigi nupi obi singi thaudang bu Prime Minister Narendra Modi na singthaki ngasi ayuk Prime Minister na National Science Congress haudoklam labatungda Haingang Assembly Constituency ki manung channa Luwang Sangbam da laiba Luwang Pokpa Cricket Stadium da laktuna Luwang Pokpa Multi Sports Complex Rani Guiding Lu Park Scheduled Tribe Girls Hostel amadi Churachandpur gi Nupi Kaithel Nuti Bazar gi inaugural plaque maikum hangdoktuna sangaram ki Loinana Foundation Stone maikum hangdoktuna urip yung tamlam kiba project sing aduna National Sports University Anganwadi Center lisingama sanaba loinana Oja Singh Dr Singh amadi Nursing Lainaba Residential Complex Taragamapan Sad Bhavana Mandaf Koirengaidagi Sekmai Faubagi Lambi Chemjinba Chairau Chingda Ecotourism Samgatpa amasung Kangkhui Kefta Kef Tourism Samgatnaba Paikhatpa project sing asini Sangabagi Thauram Singh adu pangthok tringai mamangda Progressive Manipur haina mingthonba step asigi Department Singi Chawkhat Khongthang Singi matangda utpa exhibition ama Prime Minister na yengki Nakalamaromda boxing masanabu India pumbada chawkhat naba hotnabagi damak Rajya Sabha gi MP su oiriba Saknai Rabi boxer MC Mary Kom da Prime Minister Narendra Modi na memento ama pidun ikai khumnabut ki loinana tongan ba Manipur gi mafam singdagi lakpa miyam na chona tilaba Luwang Pokpa Cricket Stadium gi lampakta Prime Minister na pungkhai amarom sangba mahaki warol piki Mahakna hai Congress ki lengakna chahi taraga mangada tauramdaba thabak BJP ki lengakna tha taraga mangada taugani haikiba wafam sing adu state lengakna thabak ton thokle law and order gi fibam phagatle ban blockade tawkhidre corruption hanthare amadi tongan ba loishindriba infrastructure sing loishinba ngambata natana anauba kayasu semgat sagatpa ngamle haiba wafam thamduna state ki lengak pu thagatpa phongdoki गुरुमजारी एक होएगी सरकार बुधाजा बिरबा मणिपुर की प्रजापूम नामा को थागचारी मुझे याद है पिछले साल फरवरी में जब मैं यहाँ आया था तो मैंने कहा था कि 15 साल में जो कांग्रेस सरकार नहीं कर पाई वो हमारी राज्य सरकार 15 महीने में करके दिखाएगी दिखाया क्या आपको संतोष है काम करने वाली सरकार है नतीजे नजर आ रहे हैं बहुत बहुत धन्यवाद अभी 15 महीने पूरे होने में 3 महीने बाकी है लेकिन मणिपुर में बदलाव साफ देखा जा सकता है पहले की सरकार की नीतियां और निर्णयों से समाज में जो नेगेटिविटी आ गई उसे बीरेन जी की सरकार ने बदल दिया लॉ एंड ऑर्डर हो करप्शन की बात हो ट्रांसपेरेंसी लाने का प्रयास हो इंफ्रास्ट्रक्चर को आगे बढ़ाने के लिए काम आगे बढ़ रहे हो
मणिपुर सरकार तेज गति से काम कर रही है। प्राइम मिनिस्टर की वारोल अदु मणिपुर की मियामबु थगतचरी हाइबा मैतेलोन की वाहै परेंग असिन हौखी लोइनना महाकी वारोल अदुदा ख्वाइदगी मरु ओइबा वाफम सिंगी मनुंगदा मणिपुर की नुपी ओइबी सिंगना लौरिबा थौदांग सिंगबु सिंथाखिबा असिनी प्राइम मिनिस्टर ना रानी गाइडिंगलुदगी हौरगा एमसी मेरीकॉम सरिता मीराबाई चनु बोम्बेला लाइश्रम न चिंबा मणिपुर की मसक नाइबा नुपी कया की मिंग पंदुना मखोइगी थौना लिंगजेल अमदी हाई सिंगबा सिंग सिंथाखिबगा लोइनना मणिपुरदा नुपी ओइबी सिंगना लौरिबा थौदांग असि इंडिया पुंबदा लैबा नुपी सिंगना तमजनिंगाइनी हाइना प्राइम मिनिस्टर नरेंद्र मोदी ना फोंदोखी लोइनना वुमेन एम्पावरमेंट का मरी लेनना सेंटर ना बेटी बचाओ बेटी पढ़ाओ हाइरिबा स्कीम सिंग हौदोक्तुना अंगांग नुपी मचा सिंगबु अफाबा मपुंग फाबा महै मसिंग तंबिनबा होटनरी हाइरिबा स्कीम असि मणिपुरदसु स्टेट लैंगाकना होटनदुना मियामदा कानबा फंगहल्ले हाइना सिंथाखी अमरोमदा मणिपुर की नहारोल सिंगना साना खोटनबदा हैथोइ सिंथोइरिबा असिदा युमफम ओइदुना लुपा कोटी चमंगागी नेशनल स्पोर्ट्स यूनिवर्सिटी असिगिदमक सेंटर लैंगाकना मणिपुरदा सानबा होटनखिबनी लोइनना चटलिबा चाही असिगी जनवरी थादगी तोंगान तोंगानबा हिरम अनिदा स्पोर्ट्स यूनिवर्सिटी की क्लास हौरे हाइबगी पाउ ताबा असि थागतनिंगाइनी इंडिया गवर्नमेंट ना खेलो इंडिया हाइबा लेबाक पुंगबगी ओइबा साना खोटनबगी लमदा हेना चौखटनबा पाइखलकिबा प्रोजेक्ट असिगी मखादा सेंटर लेंगाकना चाही खुदिंगी लुपा कोटी कया थादरी मसिदा मणिपुर की नहारोल सिंगना खुदोंग चाबा लवहौनबा होटनगदबनी हाइकिबगा लोइनना खेलो इंडिया स्कूल गेम्स दा मणिपुर गुंबा अपिकपा स्टेट अमना इंडिया की अचौ अचौबा स्टेट सिंगदगी मांगजिल थाना चटपा ngamba असिमक पुकनिंग थौगतनिंगाइनी हाइकी मणिपुर देश का वो राज्य है जिसने स्पोर्ट्स के माध्यम से विमेन एम्पावरमेंट की बात को सच करके दिखाया। यही की महिला खिलाड़ियों ने ओलंपिक्स में लेकर के कॉमनवेल्थ खेलों तक हर जगह पे देश का नाम रोशन किया। फुटबॉल हो, रेसलिंग हो, बॉक्सिंग हो, वेट लिफ्टिंग हो, आर्चरी हो, कोई भी खेल ले लो, इस राज्य ने मैरीकॉम, मीराबाई चानू, बोम्बाइला देवी लेशरा और सरिता देवी जैसे कई चैंपियन इस देश को दिए। Women's power in this state has always been a source of inspiration for the country. Women's power in this state has always been a source of inspiration for the country. Today on this occasion, I salute the great revolutionary and daughter of the nation, Rani Gaidinlu. I am also privileged to inaugurate today a park dedicated in her name. Girls' education is the foundation for women empowerment. Only some time back, the central government launched nationwide Beti Bachao, Beti Padhao program. The program has elicited nationwide positive results. I am happy that the state government is working to reduce the problems faced by the girls in hill and tribal areas for their education. The state government has undertaken construction of a new hostel for girls in the tribal area. Nakalamaromda Manipur Miyam ki oiba nungaiba pau amana National Highway sing amadi tongan tongan ba manung hanjin ba mafamda leiba lambi thong sing semnabagi दमक लाकदोरिबा चाही अनि अहुम असिदा सेंटर लुपा कोटी लिसिंग कुंथ्रा थादरकलगनी हाइना प्राइम मिनिस्टर न ngasi थौरम अदुदा फोंदोखिबा असिनी नाकलमरोमदा मणिपुर की लंबी थोंग सेमनबा लुपा कोटी लिसिंग कुंथ्रा थादरगनी हाइना प्राइम मिनिस्टर न फोंदोखिबा वाफम असि मणिपुर मियामगी नुंगाइबा वाफम अमा ओइरबसु हाइरिबा वाफम असि यूनियन मिनिस्टर फॉर रोड ट्रांसपोर्ट एंड हाईवेज मिनिस्टर नितिन गडकरी न लंबी थोंग सेमनबा लाउथोखिबा लुपा कोटी लिसिंग कुनगनी थोइगी वाफम अदुगा मरी लेनब्रा हाइबसिदी चममनबा अमा ओइरी प्राइम मिनिस्टर न हाई नेशनल हाईवे खक नतना तोंगान तोंगान बा मनुंग हंजिनबा खुंगंगी मफम सिंगदा लंबी थोंग सेमनबा लेंगाक असिना अहेनबा मिचेंग थमली लोइनना सेंट्रल सेक्टर स्कीम अमा ओइना नॉर्थ ईस्ट स्पेशल इंफ्रास्ट्रक्चर डेवलपमेंट स्कीम हौदोक्तुना इंफ्रास्ट्रक्चर की अवाटपा लेरिबा सिंग मेंसिनबा थौरांग तौरी हाइना प्राइम मिनिस्टर न फोंदोखी
In the last 4 years, we have declared another 460 kilometers length of road and national highways, which is an increase of 38%. In next 3 to 4 years, the central government is going to invest about 30,000 crore rupees, 30,000 crore rupees for development of national highways and other important roads in Manipur state. Apart from constructing national highways, we are also focusing on connecting rural habitation with main roads under Prime Minister Gramin Sadak Yojana. The central government has released more than 1,000 crore rupees in the last 4 years under this scheme to the state. We have connected 150 habitations during this period. All these efforts are reflection of our commitment for developing road connectivity in the state. The union government has approved a new central sector scheme of Northeast Special Infrastructure Development Scheme. This will fill up gaps in creation of infrastructure in specified sectors. Nakalambaromda Northeast State Singi Oina Indian Reserve Battalion IRB gi Battalion Tara Lauragani. Masigi Manungda Manipur gi Oina Battalion Ani Lauduna Haurakliba Naharol Lising Anida Tabak Piragani Hainasu Prime Minister Narendra Modi na Fongdoki. Prime Minister Nahai Mamangda Guwahati da Pangthokiba DGP Singi Oiba Mifam Amada Awatba Police Forcing Launaba Kanghan Kiba Laikrabani. Northeast ki oina IRB Battalion Tara asi lauba asina State Singbu Ningthina Ngak Shenduna Chawkhat Khongthang da Hena Khumang Chawsilagani Haiki. We have taken steps to increase the number of police personnel from the northeastern region. I am happy to share that 430 candidates, including 136 female candidates from northeastern states, have joined Delhi Police in 2016. Of these, 49 candidates are from Manipur state. Recently, Government of India has sanctioned 10 India Reserve Battalion for North Indian states, which include 2 battalions for Manipur, will directly provide job opportunities to about 2,000 youth in the state. Prime Minister na pikiba warol aduda fongthokiba awang nongpok lamdamda leiriba miyamgi oinadi yamna pukning chingsiningai oiba wafam amana India chawkhat hanbada awang nongpok lamdam asi anoba engine ama oiba yai haina Prime Minister na fongthokiba asini mahakna hai awang nongpok lamdam chawkhatana India chawkhat pa yaroi haiba wakalon asida yumfam oiduna awang nongpok lamdamda ahenba miching changduna laklibani loinana awang nongpok lamdamda paikhalakliba chawkhat thaurang sing amadi tongan tongan ba scheme sing asi niyam chumna paikhatuna miyamda kanaba phanghannabagidamak Union Cabinet Minister Singbu awang nongpok state singda toina chatnaba Union Minister singda haiduna laklibani haiki Housing Faubada Union Minister Singna Tangkak Chani Rom Hena Awang Nongpok State Singda Chatuna Awat Apayang Sinkre Amasung Prime Minister Mahak Masamaksu Haukiba Chahi Mari Asida Tangkak Kunga Mangarak Awang Nongpok Lamdamda Chatki Haiki Loinana Haukiba Chahi Ahum Asida Awang Nongpok Lamdamgi Railways Network Semnaba Chahi Kudingi Chahi Amada Chaurakna Lupa Koti Chamangaga Lising Mangaga Chahumgi Senfam Thadari Bani Hainasu Prime Minister na Fongdoki. India's growth story shall never be complete until the eastern part of our country progresses at par with the western part. The northeast can be the new engine of India's growth. We are addressing the special needs of the northeast region to enable growth parity with the rest of the country. Various ministries have been providing special dispensation for the northeastern under their ongoing schemes. All union ministries are mandated to spend 10% of their budget in the region, and the full utilization of this entitlement is the endeavor of my government. I have mandated my cabinet colleagues to regularly visit the region and take stock of schemes for their effective implementation. Till date, more than 200 such visits have taken place
by the union ministers. I myself have visited the Northeast more than 25 times in the last 4 years. The central government has given a huge thrust on improving the infrastructure in the region. In the last 3 years, on an average, 5,300 crore rupees have been spent annually for development of rail network in the northeastern region, which is 2.5 times of our average spending in the previous 5 years. Prime Minister ki waro loshilamdai matamda Manipur lengak na paikhalakliba chawkhat thaurang singtha khibaga loinana Chief Minister na Miyamga unaduna wari saba chingilam singda chatuna awat apa yengshinbana chingba lengak asigi chawkhat thaurang kayabu awangba thakta thagaki mahakna hai miyamgi numit amadi chingilu chingba sing unabagi numit asina Manipurgi miyamga lengak asiga hena nakshin hanaba ngamle hairiba thaurang sing asi Manipurgi puwari oheuragadaba khongthangni haiki Prime Minister na makhatana Manipur lengaki chingda chatsi haiba kholau asibu singtha khibaga loinana Chief Minister Nongthombam Biren amadi mahaki Cabinet Minister singna chingi lam singda chatuna miyamgi awat apa yengsinba asi lamdam asigi khwaidagi afaba khongthangni haiki loinana Chief Minister Nongthombam Biren na luchingba lengak asigi awat apa khudingmak center na matam chupada pigani haina Prime Minister na thajaba pi khibaga loinana miyambu amuk hanna thagachari haiba wahai paring asi fongdokladuna mahaki warol adulushin ki We have established an administration that is citizen-centric, and we have started the process of regular and structured interaction with the public. These interactions were unheard of in the history of Manipur. Miyamgi, Numit, and hill leaders, they are effort in this direction. I am told 24 such interactions have happened in which more than 19,000 people have met the Chief Minister. I am told that state government is taking public grievance very seriously. A grievance cell has also been set up in the Chief Minister's office with a toll-free number. The Go to Hills initiative of the government is a welcome step. The Chief Minister with his entire cabinet has also travelled to all the hill districts to take the government closer to people. Once Manipur decides something, no force can prevent it from happening. और आज मैं देख रहा था यहाँ के नौजवानों ने स्टेडियम को जिस प्रकार से तिरंगे रंग से रंग दिया, जिस प्रकार से देश की एकता का संदेश मणिपुर के नौजवानों ने आज दिया है, मैं सचमुच में आप सबको बहुत बहुत बधाई देता हूं। एक बार फिर मैं आप सबका बहुत बहुत धन्यवाद करता हूं। मया मबो थागपचारी Luangpopa Cricket Stadium da project Sangaba Lakdringaida Manipur University da Scientists amasung researchers singi khwaidagi chawba mifam oiriba chama sukna manga suba Indian Science Congress ngasi Prime Minister Narendra Modi na hodoklamki Prime Minister Modi na Science Congress atu hodoklatuna Science and Technology na laibak asida lairiba miyamgi punsida achawba ahongba purakpa ngamgani hairaduna tinkiba scientists singda anauba scientific oiba thabak thauram kaya puthokna batakshinki Prime Minister Modi na thauramadu makha taraduna scientific social responsibility haiba asina haujiki matam asida khwaidagi maru oiri science haiba asina miyoiba singi punsida ahongba purakpada natana miyoibagi tungi chawkhat khongthang puraknabagi khuthang amani aikhoigi leibak India asi science ki lamda malimgi leibak singa changdamnabada makok oinaba hotnagadabani haiki Union Government asina India da non-fossil fuel sijinabagi chang asi Englising ani kun faubada chada nifugi chang hengat naba hotnari Englising ani kun gamanga faubada India pumbadagi TB muthatnaba pandam thamli space research da kumang hena chausinaba Chandrayaan ani tha ama anigi manungda space da thagatnaba hotnabada natana atopa scientific project kaya paikhatnaba hotnari haina Prime Minister Modi na makhataki Awang nongpok lamdam ga mari lenana wafam Prime Minister Narendra Modi na Manipur University asi awang nongpok lamdam singi manungda maru oiba awang mathaki mahai tampham sang ama oirakli
awang nungpok lamdam singgidamak union government asina science ki lamda anova program kaya paikhalakli awang nungpok lamdam gidamak meteorological service fanghanduna laumi lakh manga henbada kanaba fanghali haina fongdoki Indian Science Congress Committee na sinduna Manipur University na yumbu oiduna tha asigi lakliba tangkun fawba pangthokadawriba Science Congress hogdokpagi thauram aduda Science and Technology ki Union Minister Dr. Harshvardhan, Governor Dr. Najma Heptullah, Chief Minister Nongthombam Biren, Manipur University ki Vice Chancellor Professor Adhya Prasad Pandey yauna Scientist, Researcher, Lamdam asigi mahiroi kaya amasung Lamdam asigi miyoi kya na sarukyaki. Science Congress hogdokpagi thauram aduda Indian Science Congress Committee Award singsu scientist singda khutsinaki. Science Congress asigi manung chana Pride of India Expo hangduna tongan ba scientific research kujukulai kaya utli. Science had been synonymous with progress and prosperity for time immemorial. At the best scientific minds of our nation, all of you gathered here today are powerhouses of knowledge, innovation, and enterprise, and are best equipped to drive this change. The time is also right to commit ourselves to facilitate ease of living for 125 crore Indians through the power as well as potential of science and technology. An Ethno Medicinal Research Center has been set up in Manipur. This will undertake research on the wild herbs available in the northeastern region which have unique medicinal and aromatic properties. Have we done enough to ensure that children in India are sufficiently exposed to science? Are we giving them a conducive environment to develop their inherent talents? Our scientific achievements need to be actively communicated to the society. The Indian economy is on a high growth trajectory, but we rank low in human development indicators. One of the important reasons for this inconsistency is major interstate and intrastate disparity. To address this, we have launched a concentrated effort to improve the performance of over 100 aspirational districts. We shall focus on important sectors such as health and nutrition, education, agriculture and water resources, financial inclusion, skill development and basic infrastructure, which cater to local challenges and requirements. The one-size-fits-all approach cannot work in this case. Can our scientific institutions serve these aspirational districts? Can they capitalize creation and diffusion of appropriate technologies that generate skills and entrepreneurship? This would be a great service to Mother India. Prime Minister Narendra Modi gi ngasigi Imphal Khongcheta 7-pay commission chatnaragani haina lauthoklamdababu Manipur Government Services Federation MGSF na akanba mongda yaningdaba phongdorakpaga loinana athuba matamda federation asigi mifam pangthoktuna akanba khongjang changsinaba sem saragani haina thamlakli 7-pay commission chatna hannaba mamangdagisu PMO gi aiba cherol thaba yauna takshinduna lakhiba adumapu hiramasigi matangda karigumba wafam amata palamdabani hairi Mayama Sangabagi Natraga Autopaki scheme projects Mayama the Woogie. She is the already Honorable Prime Minister of Pista Tazagiva memorandum to give a feedback and a follow up when a Mayamji delegation of Manipur Government Services Federation. Navagi Natraga wish to Woogie Haiva with the Honorable Chief Minister of Manipur.
ꯃꯥꯅ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ 7Pay ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯒꯤ ꯍꯨꯀꯨꯝ ꯊꯣꯛꯅꯅꯕꯒꯤ ꯃꯗꯨꯒꯤ ꯔꯦꯗꯤꯅꯦꯁꯇꯨꯃ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯨ ꯂꯩ ꯃꯌꯥꯝ Prime Minister Narendra Modi ngasi ayuk pung 8:30 taba matamda Indian Air Force ki akhanaba plane Raj Kamal da Imphal International Airport ta thunglaki. Mahakna airport te hek thunglabaga Governor Dr. Najma Heptullah, Chief Minister Nongthombam Biren, Deputy Chief Minister Yumnam Joy Kumar, Works Minister Thongam Bishwajit, Captain PD Minister Karam Shyam, PHED Minister Loshi Dikho, Chief Secretary R.R. Rashmi, DGP L.M. Khaute, Additional Chief Secretary J. Suresh Babu, Secretary to CM Ashok Kumar, National General Secretary BJP Ram Madhav, Police Ramadi, Civil ki Makok Thongba Official Singna Taramna Okhi. Prime Minister ga Loina Rakiba, Union Minister of State IC Donor Dr. Jitendra Singh, Union Minister of State IC Sports and Youth Affairs Colonel Rajvardhan Singh Rathor Busu Taramna Okhi. March ki tang kun ganipan dagi April ki tang ama fauba Punjab ki Jalandhar da pangthokadoriba National Cadet and Junior Championship 2018 Boys and Girls asigi damak Judo Federation of Indiana Manipur Judo Association ki Joint Secretary Imphal West District Judo Association ki President amasung Yas ki Senior Judo Coach Soibam Ranbir Singh bu Technical Official oina khalakpada Manipur Judo Association na thadorakpa chirol amada nungai pa phongdorakli. Aina Thinkraba Lal Haulup Marigi Apunba Bodi Korkomna India ki Prime Minister Narendra Modi ki Imphal Khongchatpu Yaning Taba Phongdoktuna Kaukiba Pung Tara Taret ki Banna Miyam ki Mahausagi Punsida Akaiba Pikre. Imphal ki Mapungoiba Business Center Oiriba Khwairambal Kaithel Pauna Bazar Thangal Bazar ki Tukal Singh Thonglona ki Kaithel da mi lakpagi chang yamna hanthaki. Ban asina maram oiraga miyam labi da thokna ki de school college sing thonglona ki adubu Kosem ki class 12 ki exam labor center sing di hangki lenga ki makha da laiba loishang sing di mahausagum thabak tongna ki inter district amadi interstate bus terminus ki service lab ki Prime Minister na lakadoriba mafam natana Imphal gi mafam ayamba mi tinkide khuntaklan siki panba yaba amana korkomna Prime Minister gi khongchat asibu yaningdaba phongdoktuna ngasigi anganba ayuk pung amadagi numidang pung taruk fawba pung tara taret ki Manipur ban kaukibani. Matang saisida break amalogji break ki matungda state asigi parliamentary secretary ki matangda constitution ki makha pona thabak paikhalakani haina election commission na MPCC ki mihut singda thajabe pirakle habagi pau amadi Manipur amasung malem ki tongan tongan ba ipau sing pudona lakjegi impact news po meeting ta dun lebiu mayam bo mukana taram nokcheri bulletin asigi makha taba pau miyam da pizari Election Commission of India ECI gi makok thongba official singna state asigi parliamentary secretary gi matangda constitution gi makha pona thabak paikhat kani haina Manipur Pradesh Congress Committee MPCC gi mihut singda thajaba pirakle hairi MPCC gi Congress Legislature Party gi luchingba Okram Ibobi singna Party asigi mihut taraga loinana ngarang New Delhi da Election Commission of India gi official sing unaru raba aduda thajaba asi pirakhibani hairi Congress ki mihut sing aduna ECI ki makok thongba official singda parliamentary secretary hap tanabagi Manipur Legislative Assembly na pass tawkiba bill adu Manipur ki governor dasu ayaba pibi danaba takshin kre aduna ECI na su khongthang paikhat piu haina takshin ki hairi takshin ba aduda ECI ki maikaidagi ECI asi Indian Constitution ki makha da sembani aduna Constitution da piriba rules ki makha pona thabak paikhat kani haina thajaba pirakhibani hairi Gujarat ki Baroda da laiba Maharaja Sayajirao University da mahai tamliba Manipur ki mahairoi singda Rajasthan ki mahairoi amadi University asigi hostel ki warden na discriminate tawbibagi matangda Manipur ki Chief Minister na Gujarat ki Chief Minister gida wari sakrabasu Manipur ki mahairoi sing makhata na awaba mayok na duna lairi haina Manipuri Students Union of Baroda na thamlakli amadi hiramasigi matangda Manipur lengak amadi governor na meeting changbinaba mahairoi lup asigi maikaidagi pukning chingsilakli
lamdam asigi mahairoi singbu discriminate tawbibadagi hostel da khatna chainaba thoki maduda warden na pauche da aranba pau tamshinduna Manipuri mahairoi singbu miyamda amadi mafam adugi local administration loinana police da lana uhanduna mirot michin gumna laire haina su pentaba phongdorakli nakalamarom Gujarat ki Baroda da laiba Maharaja Sayajirao University da thokliba wathok asigi achum aran thigatuna Manipuri mahairoi singi ngaklo pinaba Manipur lengak amadi Gujarat lengakna tha asigi tang taraga nipan faubagi manungda laukhatpam thokpa thabak laukhatkadabani Karigumba matik chaba thabak amata laukhatrabadi MSU MSF KSA amadi SUK gi apunba body oiriba Joint Students Coordination Committee na makhal kayagi khongjang changsilagani haina akanba wafam thamlakli MSU gi office ta paumi singa unabada JSSCC gi convener ngari yanba milan na haikibada achum aral thidana Gujarat police na University Authority ga manaraga Manipuri mahairoi singbu awafam da tana ba hotnabani haukiba chahi kayada su lamdam sigi mahairoi singbu atopa state singda ot naiba hatpa amadi hanthana yengbagi thawong mainland India gi miyoi singna chathaduna lakli adubu ngasi fawba Manipur lengak amadi India lengak na thawrang amata paikhate maramaduna wathok asida Manipur lengak amadi governor na akanba micheng changbiyu panba yabadi wathok asiga mari leinana Manipuri mahairoi sing hauzik University asida changbada athingba thamduna kihan khanghan badagi thawong chathabagi mayokta Manipur mahairoi singna protest tawribani racial discrimination gi oriba thawong asi athubada akoi solution ama puthoga Manipur gi ngasi gi paliba lenga sigi chief minister amadi Gujarat ki lenga ki chief minister anina wakhaina biraga amicable settlement ama laliba mas ki tarik taraga nipan phawgi manungda hostel la leibagi tanja du pibiu hadana ngasi gi lenga sida thamjani Nagamapaldagi thokchom Tony gi mihata chenaba sing Chairap Court Complex ta puthorakpada laikhidrabagi imung manung amasung JAC gi apunba yamlaba miyamna Court Complex ta thomjinduna fuge tawkhre mihat aduda chenabani haiduna court ta puthораkiba miyoi sing adu Bishnupur gi ward number 13 dagi Haubijam Dilip LS Taibangan ba apokpa laikhidraba Kunjababu Langol Lai Manai dagi Sandam Bojon LS Tombi chahi nifuga humdoi apokpa laikhidraba Rudra Ngaikong Kulen Maning Lekai dagi Lamabam Basan Elias Thoi Chahi Kungama Thoi Apokpa Lekhidraba Ibo Amasung Ngakchau Pokpi Makha Lekai dagi Wahengbam Sanathoi Chahi Taraga Nipan Apokpa Nganbani Hairiba Miyoi Mari Asi Kota Puthorakani Haibagi Pau Pangbadagi Ayuk Anganbadagi Hauna Lekhidrabagi Imung Manung Amasung JAC gi Yamlaba Miyoi Singna Court Manakta Laktuna Lekhi Mihat Aduda Chenariba Miyoi Mari Adu Nungthil Pung Ama Makai Taba Matamda Court Hek Yaurakpaga Hana na ngaiduna laikiba khoishaunaraba miyamna makhoi maribu omsinduna phunaba hotnaki tanja aduda police singna chenariba miyoi mari adu court manungda pushinba ngamhauki makhoi maribu CJM Imphal West ki mamangda puthoklaba matung mihat adu thiziliba investigation officer na public prosecutor ki khuthangda makhata na judicial remand lauthabada ayaba pibinaba prayer tauki Defense Council ki maikaidagi misi aduda chenariba Lamabam Bashan amadi Wahengbam Sanathoibu belda thadokpinaba application piki case adu thengnariba lenga ki public prosecutor na mihat aduga mari lenana police na thigat laba matung makhoi maribu phagat khibagi report judge ta pisinki police ki maikaidagi makhoi sing asi thadokhrabadi case asigi Witness oiriba singda kihan khanghanduna case asi ona taina baromda chatkini aduna bail pibi ganu haina judge ta prayer tauki maikai anigi wafam tarba matung chenari ba miyoi mari adu tha asigi tangkun ga matoi fauba police remand lauthabada ayaba piki ningsing ba yabadi mihat aduda mapung oina chenari ba Haubijam Dilip asi laingaka suspension of operation tauriba KCP fraction amagi luchingba oiribani Indian Army gi Good Samaritan Civic Action Program, Know Your Assam Rifles, Know Your Friends, Surrender Drama, Suspension of Operation Su, Asina Chingba Operation Sing Asi Manipur gi Miyamda, Minambani Haina Lona Thinkraba, Revolutionary People's Front, RPF ki Secretary Publicity Robin Kubanna Thokpachol Amada Khanghalakli.
amadi India gi Supreme Court na Manipur khaktagi aranba mihat ki case lising amaga chamnga kun kanipan pairi case taruki wayel pikriba wayel sing asida maral leibasing chairak pibagi mahutta asiba amadi asokpada sel khara piraga achumba wayel ni haibadi miyamda utchaibani hairi loinana noyo Assam Rifles haiba thauram sinduna angang singda nongmai utli paihalli nongmai paihaningbagi mayai kahalli amaromdana achumba maramgi malemnashu yaraba ningtam lan hauriba ningtam lan misingbu lana lamjing phigraba naharol lamhen tu henba extremist terrorist outlaw asumna pauthok piri haina cherol asina palakli Tengnopal Police Station na konba laiching kangsangdagi nupi ama mahaki chahi nipan rom tangairibi masu nupi ga loinana police na phaki bagi mayokta wakat mifam chathakre police na masu nupi ga loinana phaki hairiba nupi adu laiching kangsangdagi bai tofun chahi humbudra mapureba laikidraba kodar chungni Wakat mifamadu laiching khunman laiching kangsang laiching maipo amasung laiching khulen hairiba khun marina sinduna chathakibani wakat mifamadu da saruk yakiba maring nupuya yenglimgi secretary tofun charangana maboka masunupi gadu ngarang ahing kakching police ki kangbu amana laklaga phakibani athuba matamda bai tofun amasung masunupi bu thadorakadabani haina fongdoraki nakalamaromda tang tarada thaudok amaga mari lenana wakalakpadagi laiching kangsangi khulning thawni haiba bai monsoon bu phanaba hotnabadagi lotuna leki ngarang ahing amuk phaba lakpada monsoon leiramdabadagi mahaki apokpi bai tofun bu wari sananaba police station da purakpada monsoon gi machanupi du mathanta leihogadaba maramna mahakshu puraga chatpani haiki Namthak tawraga ahing nongyai da tamliba satra singbu pharibs ekhoi myam pendi aduna mari leinaba singna masida khongjang changle yengsile hairaga masi thuna thadok bina ba ekhoi appeal tawjabni krigumba masigi thodok sida mkhoina release tawraktrabadi civil organization myam singna ekhoi makha da kricha thage haibdo ekhoi miyeng tagni maduna yarabadi mari leinaba singna yengsile hairaga masigi problem se public se irang hawraktringai da thuna release bina ba asumaina press ki taraf appeal tawjari Moreda laiba Indio Myanmar anigi marakta chayet nariba border pillar number humbudraga mapan yauna atai border pillar sing laibak ani na punna yengshinba hokre survey adu ngashi ayupung nipan makai taba matamda India gi maikaidagi M Kharkhongor officer survey amasung Myanmar romgi survey officer Heina Linzar anina luching makada border pillar survey chathakibani Chathakiba survey adugi India amasung Myanmar anigi marakta lairiba border pillar sing check tawbaga loinana pillar number humbudraga mapan mangkiba adu yengshin minaraga nauna semgat nabani hairi survey aduda More Commando More PS ki officer sing SDC More Taramathoi Suba AR gi captain Myanmar gi army amasung Myanmar police sing su sarukyaki ngasidagi haukiba survey asi April thagi tang ama fawba chathagani hairi Robert Naurem Studio and Academy na thokpa chirol amada tha asigi haukiba tang tarada lamboi khongnang khongda pangthokiba Miss Manipur Queen 2018 ga Miss Nimrit Kaur ga mari amata lainadi hairi Nimrit Kaur bu state asigi representative ama oina khalakpa asiga Robert Naurem ga su mari amata lainade pumnamak Femina Miss India team ki thausil ngaktani haina su chirol asina makhatarakli amadi mahakpu tongan ba lup kayana kauduna unabada khudong chadaba ama mayok na hale masi kokna bagitamak amuktada mayam punna phaminaduna hiram asigi matangda tana janaba tanja pibiyu haina mahakna fongdorakli tha asigi haukiba tang tareta yairipok top chingthada lai haraubaga mari leinana wathokta laikhidraba moirangthe megagi hakchang ngasi lenga ka yanaba purakpadagi postmortem loiraba matung imung manung amadi JAC gi miyoi singna lawkhre Mob Justice ta laikhidraba megagi misida chenaba miyoi mari andro police na phagat khibadagi yanaba asi purakhibani panbayai misi asigi matang da sem khiba JAC na chenaba miyoi sing puthogu haiduna yairipok maikaida general strike yauna khongjang kya changsinduna lakhibani
Chahi khudingi pangthokpagum chahi asigi oina tha asigi taraga nipan nongmaijing numit asida thinungai maningchingda leiriba lining thau sanamahi gi senglaba khubam lenda maitai cheraubagi thauram pangthoklagani haina laimanai lining thau sanamahi thaugal lupna thadorakpa cherol amada fongdorakli loinana numit asida sanamahi gi khubamda haikat leikat tamjagadoriba asida leibak khwai miyamna mapung fahan biu haina cherol asida makata na paujilakli Imphal ki MG Avenue da leiba SBI Bank tagi thagi pension laururaga tholakpada chahi humbudra rom gi ahal oirabi nupi amadagi namthak tawduna sel lauthokpikre thaudok asi tha asigi tang taraga marida Imphal East ki Sawombung Gate ta leiba laire lakpam ongbi angobi debina laikhidraba mahaki mapuroiba laire lakpam nupa machagi tungta phangjaba thagi pensions ki senfam laururaga tholakpada thokibani Mahaki Mapuroiba Nupamacha Hana Sawombung LP School ki Chowkidar Oirambani Hairi Masana Masabu Muhindro Kawi Haijaba Naha Amana Ahal Asigi Mapuroiba Hinglingaida Thamlamba Senfam Khara Bank ta Lady Madu Lauthok Si Haiduna Bank ta Mukhana Purakibani Adubu Ariba Senfam Lauthokpada Sel Khara Changani Haiduna Ahal Aduna Lauthok Charakpa Thagi Pension Supnagi Lupa Lising Nipandagi Lupa Lising Taret Puduna Banki Miyoi Singa Wari Sanagani Haina Chatkibadagi Halaktabani Hairi Ahal adugi maong aduda mateng pangningduna miyoi kharana banki CCTV camera gi video yengduna namthak toriba miyoi adu masak khangdoknaba hairubada video adu yengbada sel yamna changani haiduna yenghalakide haina laire lakpam ongbi angobina pendaba fongdorakli nupa chi bazarom dei lai mana khangna ine gi bacha lokthonga leine mamna thamma bacha ari ba leine ai muhindro ni ine nang khangdrabra Pasha kai thopi again a chala in it by Shaji Pigro, Pasha Loro Zilao, Hargaman being Zida, Man, I want to put it. I ne Pashado Yaw the Piro, Haraga in the Pashaji put over Pire, Mana, Pashaji Maching Tiraga, I want to sing on Piramaga, Mana, the Sintari Parga, Kung her candidate, Magic character. Hey, Matak the car, Anga, Ima, cannot do. Oh, bring in a photo tape and in a book appeared about the young and Bill Khasi Students Union, KSU, All Assam Students Union, AASU, Naga Students Federation, NSF, Mizo Zirlai Pol, MZP, Tripura Students Federation, TSF, All Manipur Students Union, MSU, Garo Students Union, GSU, Amadi, All Arunachal Pradesh Students Union, AAPSU na Punduna Semliba, Northeast Students Organization, Neshona Thokpachol, Amagi Matungina, Assam Mizoram Border Lairiba, Mizoram gi Zofai, Bairabi Town da Tha Sigi, Tang Nipan Amadi Tang Tarada, Assam Police ki personnel singna Khulai Paidaba Mahiroi Amadi journalist Singi Matakta Chathakiba Thawongbu Akanba Moongda Yaningdaba Fongdorakli Thaudok Aduda Sokraba Singbu compensation Pigadabani Assam Amadi Mizoram gi Lengakna Wathok Asi Loishinaba Chap Chaba Khongthang Atuba Matamda Laukatkadabani Haina Sohairi Imphal gi Palace Compound da Laiba Chandakriti Auditorium da Numit Nini Chupna Chathagadaba Mime Festival Ngasidagi Haukre Eastern Zonal Cultural Center, Ministry of Culture, Government of India, Amadi Department of Art and Culture, Government of Manipur, Anina Kutsam Naduna, Hairiba Festival Asi Pangthokpani. Ngasigi Hagdopagi Thauram Aduda, AIR Imphal gi Station Director, Dilip Mayeng Bamna, Chief Guest ki Warol Piraduna, State Asigi Lengakna Artist Singbu Kumang Chausin Hannaba Amadi, Mating Pangbinaba Takshinki. Amadi Sitharakliba folk art ki matangda palladuna anoba art ki medium kaya changsilakpana maram oiduna yelhaungaidagi leirakpa art form kaya sitharaknabagi maram oidi haina fongdoki State government ki tawam thopa support si irei leite cultural policy adu uda na phanaya na laune adu masi asa kaya ude projectu budget si chapkhatpagi phibam ude we don't support the artists who will perform and who will follow haujikti television ki adagi internet ki mayam ki invasion sida akoi ki folk art form mayam am sigre Siki situation sida, akoina yamna solid foundation namaga loinana support to widragati si sizero habani chokthuk chanaba akoina hujitagi plan tawdragati
after 50 years karino lehodoi takhai re mi hojekti Ahanba Hero Indian Super Cup ta Churchill Brothers FC amadi Gokulam FC ani man competition ki qualify oibangam kre tha sigi tang taraga mangada Bhubaneswar da leiba Kalinga Stadium da sanaki ba qualifying gi ahanba match amada Churchill Brothers FC na Delhi Dynamos FC bu Panjil ani amada aduga ani suba qualifying gi match amada na Gokulam FC na United East ngakpigani Notice United FC bu Panjil ani sinoda maithiba pibangam ki ngasi stadium asida ahom suba qualifying gi match da Mumbai FC amadi Indian Arrows ka mari suba qualifying dana Atletico di Kolkata FC amasung Chennai City FC ani na lamba tauna baga loinana match sing asida mai paklaba team sing na Super Cup asigi man competition da saruk yaba fanglagani Super Cup asigi man competition da I League tagi Minerva Punjab FC Neroka FC Mohan Bagan FC East Bengal FC, Aizol FC, Silong Lajong, Churchill Brothers FC amadi Gokulam FC na saruk yaragani. ISL dagi Bengaluru FC, Chennai FC, Goa FC, Pune City FC, Jamshedpur FC amasung Kerala Blaster na saruk yari. All India Football Federation ki meeting makada Bhubaneswar da leiba Kalinga Stadium da knockout basis da competition asi tha asigi tangkun tramathui dagi April ki tangkun fawba chatharagani man competition asi da Manipur ki team ama oiriba Neroka FC na April ki tang taruki numidang wairam pung manga da Kerala Blaster FC ka lamba taunaragani Ahanba oina second division league da saruk yagadoriba Tidim Road Athletic Union Traugi Sanaroi Singda jersey kutsinakre ngarang thangal kaithel da laiba Sangai Continental da pangthokiba thoram aduda Health and Family Welfare ki Minister L Jayanta Kumar Traugi President L Ibomcha Sangai Express ki proprietor S Nishikanta amadi ISBS Construction Private Limited ki proprietor H Bikram Galoinana Football Club asigi masak nairaba miyoi kayana saruk yaduna second division league asida saruk yagadoriba sanaroi amadi official singaloinana yaifa thauni gi thoram ama supang thoki team taraga nipana saruk yagadoriba league asida Trau FC na home match oina Mohammedan SC, Bengaluru FC, Jamshedpur FC, Chennai FC amadi Lansning FC ga April thagi tang manga kunmathoi amadi kunga taruk aduga May thagi tang mapan amasung taraga manga hairiba numit sing asigi nungtilpung ani makhai taba matamda Kumal Lampak Man Stadium da sanaragani team asigi ahanba match na JRD Tata Sports Complex da tha asigi tang kunda Jamshedpur FC ga lamba taunaragani Arabada bulletin asig headlines amanam yam da thamjage Prime Minister na Manipur Khongchata National Sports University yauna tongan ba project taret ki urip yung tamlam kre project mari sangaram kre Leibaga sigi scientists amasung researchers singi khwaidagi chawba mifam oiriba chama supna manga suba Indian Science Congress ngasi Prime Minister Narendra Modi na Manipur University da haudokre Prime Minister Modi gi Imphal Khongchatpu yaningdaba phongdoktuna korkomna kaukiba pung tara taret ki banna miyam gi mahausa gi punsida chawna kaiba pikre State asigi Parliamentary Secretary ki matang da Constitution ki makha pona thabak paikhalakani haina Election Commission na MPCC ki mihut sing da thajaba pirakle hairi amasung Gujarat ki Baroda da Manipur ki Mahairui Singh makha tana awaba mayok na duna lairi haina Manipuri Students Union of Baroda na thamlakli